ngasi phongkiba tongan-tonganba paujising amadi social mediada update toba pau khara puduna lakchari hanbada maruoiba pau Arambai Tengol amadi XCMN Birena phongdukiba maruoiba pau singa loinana kuki singna lekham popi nagakul da nauna loksinaba honarakpadagi ungkatnaba thokre Kangluk ki irang matung ahanba oina thado NP ki delegation sing Imphal da lakduna CSO singa wari sanaba hokre Myanmar ki chin state da rival faction ani ki marakta akanba mongda khut thongnari buffer zone singda security ngak laga low urabasu Naran China ki maite ki low pari kunsa ngang khalawai ki low pari chahum kuki singna low uraga lairi Thado NP ga maite ga changnaba yare haiduna longhombam birena phongdorale Mahiroi ama yauna mioi ani siraga lairamle state song hoba ikai kumnadraga kadaidagi nationalism no haina birena hangnole Manipurda ILP hotrong hore yongno yubi konbagum leire haina Federation of Homina phongdorale Kokomi Amuko Fox Arambai Tengol gi kangbu singna maite singi miut sillaga Thado NP ga wari sanaba hokre Sheikh Hasina lengak inthu kibagi thoron sing pangthokre MLA Shyam Kumar gi yum gi chepal exhibition da yaukre Hojik pau santongno pijari Arambai Tengol gi korongan ba khumanna asumna post tawrli Lalda nai taraga halakiba lanmi kayadu mana pibegi mahuta konungda lai koromba maibadu oina mana piyedo mana lai korombadagi lan ngambane ye sini lanmi gi punsi kem khalunu mana gi damak lanmi oigadaba nate lalong khudingmak FBC da haido o hairibro tasengna narebakna purup nungsiradi lao aikhoi mirot nate lamna leibasu nate When in a survival situation, there is no right or wrong. You take decisions just to keep yourself alive. Karigumba ama aigidamak ngasi aikhoi wabani masina aikhoi thongna oisi khangba kansi iripak ipuruk gidamak athoba tengoloi khomton mailobi sing setna yansi haina sumna post torale Makatarakpa Arambai gi update da aikhoi khitang akhangba kansi khitang uisinsi aikhoi maitei ngasidi yamna uidre yamna akhang kandre atopa purup singa yengnabada aduna lan haibasi fagi nate duplicate su nate 100% pure ni aduna film gi su nate lepak ama kannaba lanthengnariba lanmidu film lilagi ngayaki malhanba hero do nate makoi adudi 100% Original hero ngaktani aduna Arambai Tengol na ngasi lawgodoriba thodang yamna mamut tana khangsi thodang se aduki matik lawgodoriba thodang mamut tana khangsi thodang sing aduki matik chawi wakhal macha asonba thamoi thawjal haitaba minungsi khangdaba singna tunglam chat udaba khangdaba kanana khangba uba ngamloi aduna tawgodoriba thabaksi yamna taraide Aduna punsigi tangkakta khwaidagi mai paklaba lanmi ama oiduna malemda mingchat uyong khinduna maitei leima imagi asengba mapari athoiba amamam oiduna malemgi miyamna nungsina saithanabagi aroiba ahanbagi saihau adugi haurakpam adugi langdaini aduna malhanbi toksannabi filmgi herogi role do Arambai Tengol di nate aduna yamna chawraba lepak ama kannabagi yamna thongna phana lanpham amagi mayaida changliba akanba athoba wakhan loksing chawraba lanmigi hero amani haina asumna post torakli Manipur gi hanagi chief minister oiramba nongthombam birena asumna post toraki ngasi aikhoina waribasi apombada nai handokbagi chaina khara phangba aduni sungsoi soidana nai hanba loiraga ingtappa Manipur nungairaba Manipur ama oirakhini situation na yadabadagi ai resign tawhankibani hanagi popular government leiringaida office changba atei changbada free oijaramba adu singdu hojikti MLA sing phawa free oidere haina XCM Birena nungaitana post torakhi PR kamai lakhige kamai thamakige haibasi loina khangnare hanagi popular ministry leiringai da free oijaram basingdo office sangbada oiro amada free oijaram basingdo hujikti even ekhoge MLA singbo free oidre haibani da PR extend tawbasi aigi mot oinadi popular government ama leiba tangai phade lakpa tangai phade thambiba tangai phade asi aigide hobudagi demand troga lai adu situation na yadabadagi ai namdana resign tawgibani tawngibani noi khangi dongai huji
Hauzik pausigi pausing amuk sandona pijari Senapati district ki manung chaliba Lekhampokpi naga khulasi kuki group singna makoigi pari purigi oiba lamni haina claim tongna ba honarakpadagi chauna ungkatna ba thokre kuki singna chatharakli ba thong asi Lekhampokpi village authority ki maikei digi yamna kanna yaningda ba phongdokre village authority asigi maikei digi hai Lekhampokpi hariba khul asi 1962 gi January 15 da thokiba gazeta masagi boundary leijaba khul ama oina sakhangkibani masigi su mathakta 1985 amasung 1985 gi marakta khul asigi boundary sing asi lengakna thokiba gazette notification aduda yauriba boundary sing adu confirm tawre haibagi judicial order kaya thokrabani adumapu British colonial rule gi matung inna British ki MC Kulok Kowa officer amana mafam adu gi singi saruk singda puraktuna khunda halam kiba kuki migrant sing aduna lam adu makoi gi ni haina claim torokpodagi ungkatna ba kaya adu tholakibani hairaduna kuki singna lengakna thokiba gazette notification amadi judicial order sing adu ikai kumna gadabani hairakli Haukiba chahi lising ani kulhumdoi me ahumdagi tholakhiba kanglupi irang asigi matung inna matungda ihan hanba oina thado NP gi delegation sing Imphal da laktuna maitei gi CSO singa wari sanaba hokre pawasina makata na hai irang mayong riba state asida shanti laknabagi lambel ama oina thado community gi apex body ama oiriba thado NP gi mioi 13 na saba delegation ama Imphal da laktuna tongan ba CSO singi mihut singa wari sanaba hokre hariba khongthang asi lamdam asida shanti laknabagi achobo khongthang ama oiragani Imphal gi North AOC da leiba Classic Hotel da thado NP delegation sing yauna pangthokiba mifam aduda asoi angam thoktanabagi damakta security gi maikei di akanma section thorang sing lokhatki mifam aduda Kokomi Amuko Fox Arambai Tengol amadi nupi group singi tongan ba mihut kayasu yauki masigi mathakta Desam Kanglaipak Student Association Student Union of Kanglaipak amasung Apunba Iraipak Mahiroi Singlup Ems ki kangbu singsu saruk yaki hairi meeting aduda nungthil athengba phawba pangthoki mifam adu mapung oina lamdam asida shanti amadi tanggu leitaba phibam hanjilaknaba honabaga mari leinana pangthokpani hairi mifam aduda thado NP gi maikei degi ngasi phawba lamdam asigi yelomi ama oiriba thado community na maitei khakta natana yelomi oiriba purup singa understanding ama thamba haibasi mathau tai haina khanduna leptana honaduna lakli thado community na kanagumba yelomi amatabu akiba leite yelomi singa hana sunabasu leite ngasi esi yamna nungaiba numit amani lamdam asida shanti thamnaba aikoi punna honaminasi hainasu phongdoknaki panba yabadi thado NP maikei dagidi hanadagi hauna makoi kuki community gi kangbusing ama natte thado oina indigenous tribe ama oina adumak leigani thado NP gi maikei dagidi kuki NP na demand tawriba any kuki hariba Kangbusing asi Manipur gi scheduled tribe list tagi lokthokadabani haina Union Home Minister Amit Shah da memorandum piduna taksinduna lakibani marak asida thado NP Manipur gi Joint General Secretary Mangdou Thangdowna phongdokibada chirol amana phongdokpada lamdam asida community singi marakta nungsi chanana leminabagi road map ama sembaga mari leinana pangthokpa thorom asiga mari leinana media singna coverage tawba matamda kuki haiba wai asi sijinadana saruk yariba particular group adu khaktamakpu sijinabiyu thadok tribe natraga thado NP haina report tawbiyu hainasu appeal tawki Rebel singna control tawriba Western Myanmar gi Chin state ta military junta gi mathakta akanba lal horiba Mara Defense Force amasung Chinland Defense Force ani gi marakta akanba mongda khut thongnaba na maram oraga mafam aduda leiriba miwai lising kaya lanjenare haidi pawasina makata na phongdokpada haukiba August 3 dagi hongna Chin state ki Thangtala Township ta rival faction ani gi marakta akanba mongda khut thongnabagi thodok adu tholakibani nakal anina khut thongnabagi thodok aduda haujiksu maka chathari thodok asina maram oraga town asida leiriba kul taruki mioi lising kaya manak nakpa umang singda lanje nakre church yauna tongan ba community gi mioi singsu lanje naba aduda yauki Thangtalan hariba town asi haukiba chahi lising ani kunma thoigi February thada military na ku tawraba matungda khwaidagi hena chaithing mayok nakiba mafam amani jaga asi rival group singna control tongnaba honabada khwaidagi hena khut thongnakiba mafam amani lanje nariba kunja singdu jungle da singningai chaningai thakningai leitaduna yamna wana khangli haina report singnasu phongdokrakle
Hauzik thokliba kanglup ki irang asina maram oiraga security force na buffer zone haina khaidokduna thamliba maitei amadi kuki khul ani gi marakta leiriba lophomsing security ngaklaga lo unaba honarabasu Bisnupur district ki manung chanba Naran Saina gi maitei gi lopari kundra aduga ngangkhalawai gi lopari chahum changba ngamdana hauzik phawba lo uba ngamdana leiri adubu Lauriba Laihoriba Lopam Sing Adu Kuki Singna Usilaga Labadagi, Maitegi Lomi Sing di Tamoi Kaina, Yanglaga Laba Natana, Karisu Tobangamdre, Pawasino Makatana Pondobuda, Naransana, Haidiba Mapam Asi, Pubalagi, Katang Macharukta Labani, Security Forcing Natuna, Vapazon Singda, Low Singu Toba, Hokrabasu, Naran Sainagi, Hai Kenelgi Matagda Ladiba, Maitei Singi Lopam Sing Asi, Hauzik Pawba, Maitegi Lomi Singna Changduna Low Ubangamdri, Mafomasi Yamna. Sensitive oiba zone ama oibata natana haukiba chahi lising ani kunithoi gi April da Kuki militant singna hariba mafam sing asida CRPF gi personnel ani hatkre NIA gi maikaidagi thodo aduga mari leinana tha taruki matungda Kuki militant group ama oiriba KNF MC gi Kedar ama faba laikre hariba jaga asida maitai khunja singi oina punna lopari nifutaret lei masigi manungda lopari kunthra di Kuki singna hauzik lo uraga leiri maitai singna ngalingai matamdagi lo uduna laklaba mafam sing asida Kuki singna lo usinduna leiriba asi yamna ningba kainingai ni haina Laisram Surjit koba mioi amana yamna thamoi songna presta phongdoragli Thado amadi Maitei civil society singna lamdam asida ing tapa hanjil hanaba wari chanariba asina takpadi phurup anigi mioi sing changthok changsin yare haibani haina hanagi chief minister Nongthombam Birena phongdokre wafam asi lamdam asida puthokpa pothok singda yumpham oiba ibudok margin expo lisingani kunmanga hadopagi thorom amada saruk yaraduna phongdokibani lamdam asigi oiriba phibam asigi matangda Pongmising wari chanabada mahakna hai Manipurda president rule matau karamna lakibano haibasi miyamna hena khangnarabo wafam singni haina phongdokhi Ngasi ayuk anganbada Moirang amasung Lampen police station gi manung chanba tongan mafam anida sumnatagi class 8 khaktamak tamliba mahiroi ama amasung RIMS ki Department of Psychiatry ki attendant oiba punamioi ani thori yalaga siduna leiramle class 8 ki mahiroi adu Moirang police station gi manung chanba Khoiru makha lekaida sirambani mahakki maming Ningthokjam Grayson chahi kunmanga apokpa Jayanta kawi Moirang Khoiru makha lekaida gini mahak LCM Moirangda class 8 tamlibani mahaki apokpa Jayantana Imphal auto rickshaw thoraga leibani mamana Nambolda lau singu bagi thabak togduna leibani Moirang Khoirugi makha lekaida yum aduda mathanta leirakpa numit marini rom sure hairi Amaromda Lampen police station ge manung chanba RIMS ki ID warta thori yanduna siramliba psychiatric department ge attendant aduna Chagolban Moirang leiraktagi Chagolchem Chanatomba Sahi Yankai Humdoi up Kowi Hari Mahak Hauzik RIMS ki quarter type 2B 15 da Laibani Hari State Song Papa Ikai Kumnatraga Kadai nationalism no social media da lebak ning bagi wapam kaya ngangli adubu Doran Cup haudopagi thoromda army gi maike degi state asigi national song music oina kongki ba aduda kana amata hogotuna ikai kumnaba utkide haina former chief minister N Birena Imphal East ki hangangda leiba Marjing Polo tourism complex da pangthokiba local artisan indigenous Entrepreneur and Manipur Culture and Heritage Exhibition cum Trade and Fair Expo hodopagi thoromda phongdokhibani mahakna makatana hai guli khara natraga hidak khara pijaraga lebak ningba yaba nate lebak ningba haiba asidi pokpodagi loina rakadabani mahaki sarkar leingai matamda illegal immigrant singi mathakta chatharamkiba drive yauna poppy plantation drug amadi reserve forest kopchinduna yumkai chajiliba singi mathakta eviction drive chathakiba sing adu mathau leitana tawribani haina kananasu phana ngangnakhide adubu Assamda Chief Minister Hemanta Biswa Sarma ki sarkarna reserve forest da lam ekar lakh ama point humpu hena chajilambagi eviction tokre eviction ki drive aduda state adugi miyamnasu mapung phaba corporation piki mahaki maikaidagi su makatana CM oiba oidaba lamdam asibu kannaba honakigani madugi damakta mai leiduna cheloi haiki thoromadugi doilalenda paumisinga unakiba amada N Birena haibada state asida PR kamdongna lakibage abudu mipung khudi magna loina PR matam oibana miyamdi lairadana MLA sing phawba secretariat changba awaba oire phiba masina yadabadagi PR lakhrabasu state asida popular government ama thamba haibasi afaba khongthangni haiki state song oina khoina recognize ro sana lebang Manipur isei do
मधु आर्मी की बेंदुन खोंजरएबा हौरमदागी मधुदा फम्मिबा मणिपुरी यमदा हौगलगा रेस्पेक्ट तौखिदे कराइदगी नेशनलिज्म नो कराइदगी नो सोशल मीडिया ददि होजिक लाइबा नुक्सीबा सारगा ngangiba mayamse saidiba mayamse ओइ बारोइ नेशनलिज्म मसिदे इन हाइजबदो येलोमी कंजनबा चाही कुन कुंथ्रा चंगना मणिपुर मियामना मिसी मिना अशोक अपन मिहात मिपुन यावना तानादुना लाखिबा इनर लाइन परमिट सिस्टम मियामगी लेप लेतब खोंजंग अदुना लिसिंगनी तरामपलगी डिसेंबर 18 इंडिया की प्रेसिडेंट कुयेक पीदुना इंडिया की मनुंगदा ILP चन्नहनबा मरीसुबा स्टेट ओइखी हाइना फेडरेशन ऑफ हौमी की जनरल सेक्रेटरी वाई श्याम खुमन्ना कुयेक पीदुना प्रेसता थादोकपा चिरोल खंगलगले चिरोल असिन मखाताना हाई ILP करीगी दमकता चन्नबा पामलिबनो अदुगा इंडिया गवर्नमेंट करीगी मणिपुरदा ILP चन्ननबा वारेप लौखिबनो अतैगी नते इरमदम असिगी येलोमी नेटिव पीपल्स सिंग असि हिरम खुदिंगमकता कंजनबनी मसी काउथोक्तुना गवर्नमेंट ILP की कानबसिंग येलोमी सिंगदा फंगहंदना ngasi फावबा ILP चन्नबा सही मंगा फरकलब फावबदा नाथैदुना थमली ILP करीनो मसिना मियामदा पीगदब कानबना करीनो हाइबदु खंगदब ओइरगदी ILP चन्नरिबा स्टेट असिदा चटलगा तमरोय तुमुरोय नत्रगा अखंग अहिसिंगदा तानरुबना चुंगनी हाइखी जेरोसिना मखातान फोंदोकपदा ILP असिबु मिटोप चंगलकपदा पास टू रिन्यूअल तौबा खक्तरा मणिपुर की गवर्नमेंट ngasi फावबदा ILP की मतंगदा चथरगलिबा असि नतबा करी अहेनबा थबक तौखरबगे हाइना हंगलगली मणिपुरदा हौकिबा कुमजा लिसिंगने कुलुमदोगी मे अहुमदगी हौरगा हौजिक फावबा तंगदु लैतादबा फिबम अमा लैरिङै चेरक असिदा मिनिस्ट्री ऑफ होम अफेयर्स न सिंदुना अहानबा ओइना थादो फुरुकी मियोय 13 न साबा टीम अमगा कोकोमी अमुको फोक्स अमसुंग अरामबाई तेंगोना लुजिंगबा सिंगा इम्फाल की क्लास होटल दा पुना फमिनदुना इंगतप पुरकनबगी वारी सानबा हौग्रे इम्फाल की नॉर्थ AOC दा लेबा क्लासिक होटल दा अयुक पुंग 13 ताबदगी वारी सानबा हौखी वारी सानबा अदुदा थादो एनपी मणिपुर यावना सिविल सोसाइटी मियामगी मियोय पुन्ना मरिपु रोमना सरुक याखी थादो एनपी की मियोय 13 ना साबा कांगबु अदु लुप असिगी प्रेसिडेंट M जेम्स वाइस प्रेसिडेंट NK लाल अमसुंग एडवाइजर माइकेल लमजा थांगना लुचिंग लखी मखा तारकपदा एडिटोरियल कलमदगी मचंगोइबा अमतंग लोखचरी MLA सिंगबु लेबाक मियामना करी ओइना उरंगनी हाइबदु हौजिक फावबा खंगद्रिबरा हाइना MLA सिंगदा हंगबो वहंग भारत संविधान की मतुंग इन्ना सही मंगा लैरगा पांथोकलिबा असेंबली मिखलदा मलमदम असिगी वोटर ओइरिबा मियामना मिहुत ओइना थागतख्रबा MLA सिंग भारत संविधानना MLA अमममदा पीरिबा मथोंग मंगम अदु निंगथीना पांथोकपा ngamdana ममिंगतगी ओइना लैबगुम तौरिबा असि यामना लाली मणिपुरदा थोकलिबा चाही अनि हेलकलबा लान असिबु MLA सिंग अमतो ओइना पुनसिनदुना सेंटरगी लुचिंगबा सिंगदा तक्सिनदुना लोइसिनबा होनबसु ngamdre मसिगी मथक्ता अनोबा लेंगाक अमा सेमनबा MLA सिंग मसिंग सुना लैरबसु ngasi फावबदा अनोबा लेंगाक अमा सेमबा ngamdana लैबदगी प्रेसिडेंट रूल था तरुक सांगदोखिबा हाइबसी MLA सिंगी अचौबा असोइबा अमनी हाइबसी खंगफम थोई मियामगी असेंगबा मिहुचिंग ओरंबा तारबदी मसा मसागी थौदांग अदु चपचाना पांथोकनबा होनागदबनी अदुबु ममिंगतगी ओइना मियामगी मिहुत MLA ओइना लैबदगी लेबांग मियामबु मखोई लैना अवाबा ताहंदुना मसागी मरमदा फावबा मनिंग तमना चचबा ngamdana लहेनबनी करीगी दमकता अनोबा लेंगाक अमा सेमबा ngamdribano हाइबसी MLA सिंगना मसा मसादा वहंग हंगलबा मदुगी पाखुम पिफम थोकनी अनोबा लेंगाक अमा सेमबा ngamdaba असिना ताकबदी मियामगी मिहुत ओइरिबा MLA सिंगी मरकता पुक्जेल खोइजेल तिनदबा अमगा येंगथिनबदगी अपुनबना पांगल थौना सागतुना लेंगाक सेमबा ngamdabani हाइबा अदु इसेंग सेंगलमा ताक्सरे हाइबा याय मदुना मियामगी मिहुत MLA सिंग लैना मणिपुरदा प्रेसिडेंट रूल थमजिनबा हाइबसी मसागिदा खनबा मरैबाक मणिपुर मियामगी दमकता खंदुना थबक तौबा ngamdaba मी पांगदबा MLA सिंगनी हाइबदु मयेक सेंगना उथोकपनी मदुदा लंदम असिगी पेनद्रबा मियाम अमदी MLA सिंग असिगी मगुन हौजिकती मनुंग थितना खंगबा हाइबदु ओइरे मखोई लैना मणिपुरदा PR शासन थमजिनबा अनोबा लेंगाकसु सेमबा ngamdaba मणिपुर थोकलिबा लानसु लोइसिनबा होनादबा ममिंगतगी ओइना MLA की तोलोप चारगा लोकल एरिया डेवलपमेंट की फंड खरा फंगलगा लेसिनबा असिना लेबाक मियाम अदुकी मतिक पेनद्रे मदुना ममिंगतगी ओइना लैरिबा MLA सिंग असिना मथंगी असेंबली इलेक्शन लाकपा मतमदा मिरेप ओइनबा चोंथोरकपा तारबदी मखोइदा वोटर ओइरिबा सिंगना वोट पिरकद्रा पिरकलोइद्रा हाइबा असि खंगफम थोई
ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯕ ꯂꯨꯆꯤꯡꯕ ꯑꯃ ꯌꯦꯠꯅꯕ ꯂꯩꯇꯅ ꯈꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯅ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯁꯨꯞꯅꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯗꯕ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ MLA ꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLA ꯑꯣꯏꯅꯕꯒꯤ ꯂꯝꯕꯤꯗ ꯆꯪꯂꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ MLA ꯁꯤꯡ ꯈꯪꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯅꯤꯡ ꯇꯝꯅ ꯆꯠꯆꯕ ꯉꯝꯗ꯭ꯔꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯕ ꯉꯝꯅꯗ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯄꯤꯅꯕ ꯑꯃꯗꯤ ꯁꯦꯝꯕꯤ ꯁꯥꯕꯤꯅꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯅꯥꯒꯤ ꯃꯃꯥꯡꯗꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯁꯤꯡꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯅ MLA ꯒꯤ ꯐꯝ ꯀꯣꯟꯗꯨꯅ ꯂꯩꯔꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯗꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯑꯐꯕ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯍꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕꯁꯨ ꯉꯝꯗꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛ ꯏꯟꯊꯨꯈꯤꯕ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯑꯍꯥꯟꯕ ꯔꯥꯏꯖꯤꯡ ꯗꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯌꯥꯝꯅ ꯙꯥꯀꯥꯗ ꯂꯩꯕ ꯃꯅꯤꯛ ꯃꯤꯌꯥ ꯑꯦꯚꯦꯅ꯭ꯌꯨꯗ ꯄꯨꯟꯗꯨꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯂꯩꯉꯥꯛ ꯏꯟꯊꯨꯈꯤꯕꯒꯤ ꯑꯍꯥꯟꯕ ꯔꯥꯏꯖꯤꯡ ꯗꯦꯒꯤ ꯊꯧꯔꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯗ ꯃꯃꯥꯡ ꯆꯍꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯍꯧꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯂꯩꯉꯥꯛ ꯏꯟꯊꯨꯈꯤꯕ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 150 ꯔꯣꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯏꯟꯇꯤꯔꯤꯌꯝ ꯒꯚꯔꯟꯃꯦꯟꯠꯅ ꯅꯦꯁꯅꯦꯜ ꯍꯣꯂꯤꯗꯦ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯅ ꯂꯨꯆꯤꯡꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯤꯔꯤꯌꯝ ꯒꯚꯔꯟꯃꯦꯟꯠꯅ ꯑꯈꯟꯅꯕ ꯇ꯭ꯔꯦꯟ 9 ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯛ ꯃꯤꯌꯥ ꯑꯦꯚꯦꯅ꯭ꯌꯨ ꯄꯨꯔꯛꯅꯕ ꯔꯥꯏꯖꯤꯡ ꯗꯦꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯔꯥꯏꯖꯤꯡ ꯗꯦꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯩꯔꯣꯏꯁꯤꯡ ꯁꯤꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯃ꯭ꯌꯨꯖꯤꯁꯤꯌꯟꯁꯤꯡꯅ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯁꯨ ꯃꯤꯌꯥꯝꯗ ꯎꯠꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯌꯨꯝ ꯀꯩ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯥꯒꯠꯄꯁꯤꯡ ꯂꯧꯊꯣꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯟꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯉꯥꯔꯤꯌꯥꯟꯗ ꯂꯩꯕ ꯌꯨꯝꯒꯤ ꯆꯦꯛꯄꯜ ꯁ꯭ꯇꯦꯠ ꯂꯦꯟ ꯁꯣꯛꯅ ꯁꯥꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯔꯗꯔ ꯑꯃꯅ ꯁꯤꯗꯣꯛꯍꯟꯈ꯭ꯔꯦ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤ ꯀꯥꯡꯕꯨꯅ ꯆꯠꯊꯈꯤꯕ ꯑꯦꯗꯚꯤꯛꯁꯟ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯌꯦꯠꯄ ꯄꯤꯈꯤꯗꯦꯁꯨ ꯍꯥꯏꯔꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯂꯝꯕꯤꯁꯤꯡ ꯐꯨꯠꯄꯥꯠꯇ ꯁꯥꯖꯤꯜꯂꯤꯕꯁꯤꯡꯁꯨ ꯁꯤꯗꯣꯛꯄ ꯍꯧꯈ꯭ꯔꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯐꯨꯠꯄꯥꯠ ꯃꯈꯥꯗꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯃꯊꯛꯇꯅ ꯌꯨꯝ ꯁꯥꯖꯤꯟꯕ ꯚꯦꯔꯦꯟꯗꯥ ꯇꯞꯊꯕꯅꯆꯤꯡꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯅ DMꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯏꯜꯂꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯁꯤꯗꯣꯛꯆꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯅꯈꯤ ꯍꯥꯏꯔꯤ